Ima haiba khonjel galoinana long hai tharakpada yopi yawba chaiduda amuk yeshillare asokpa khubomdu luching henbidu lengba ngamdana kaptuna lay yangbadu luchingbu kauduna chenchillai nakanda mabok phamlibadu urudre yangbana luching manak chenchillakpada mabokka thengambada maboktu moradagi onthai yangbana luching tabro se mitpango dayaine kaurisi tadro luching henbidu yamwana mamit panglai mabung yaibu nungsina yenglaga luching henbina dayai ai kaisu taudiye mamit tusu uirum pangba ngamboi ngamdaboi panglibani luching henbigi asigumba sakfamdu ubada yangbadu tasengna angawba oire machanbu makhada tapna hifallaga mabokta onchillai yangbana ibok oibagi kut phadoni kanang kanagumba ama oiramlabadi ithak an oiraso aina nangbu hat kadabani pendaba warauba mityenga loinana mabokta ngangli yangbadu laimana yai yangbadu lauduna korkana nachinduna aigi ming anirak hanna korkana sangakta ne noide iktawa ngangsida noy dorsi karino ngangsigi kari maralno ngangsina noida kayam yelage noi yam phatte noi asi haiduna yangbadu hik kaplai pendabana mabokta onchin ngangli yangbana nangna hek pokjaba na chaningol ki machane mase luching henbida makut tinduna nangidi E-marira na su fawa minung si utpangamdaba nangbu aigi bokne haibada tukatche yangba mabokta mamit khana yengduna makha amuk tarai ne hanna yumsida halak tuna laiba numit gi noidagi kari niraga chage masada ngamnaba honaduna mama macha laijaba natro bikrama kama sasida namsinduna thamma natro na koina masuna nganglidu manada hapiba natte laimadu abechadu tholaktuna nakanda tumina lebli laimana yai chalo na yumda yam nganganu aningde yangba mabokta warau na yenglai nonglingda nokfe tawduna aina ngangi sibau avidaba bikraba angang sida saina piba noibu sa natradi miro noide sa ne sa yangbadu manetonda amuk onsilaktuna nedon nangsu nupi niko nangi het pokminaba nachegi macha nangi sunacha natro luchingse nacha fawo minung silaitaba nangna ai koi kamai nung siram doino noidagi ne hana kari ni raga charge marai bakti raba inese noina kari yengbige kapna wangang bagi sor phungala i yangbadu sor asangba ama hondoktuna makha tarai yangbana marai bakti raba mapa masak khangjadraba aigi chanchina aigi babada baba kaujabada doina agangsibu yeknabagum khanbiba aigoda mabung ama oibagi kezabada doina agangsibu yeknabagum khanbiba doibo mira mina tie doide mina tie doide sare sa ga kanai ei doigale mina bakiye tasek de kiye mabung yaina kappa uraga luchingdu wana sorholai masadu phungalai luching henbina dayai yam ware sorhon ba yam waye dayai nangna kappato yam waye nang kapkanu dayai yangbadu manetonga mabokada kudombi singduna majangi manakta changsilli luching henbigi khubomduda yopi yawba chaidu lengsinduna lairami chaidu satoi luching henbi yam wana ima luching henbigi makhongdu I tap tare yangbana machan bu kon khatnaba honarui makhuttu chola I haiduna yenglubada lukhamdusu I thoklami khubomdusu tapna I chentharakli makhutta tairiba I du ubada maboki manak nakna changsinduna akhaba minok amaga loinana I tairaba makhuttubu mabokta uttuna khanglaw lawrai yangbana sinatro noina pamise asinatro noina pamise angang se hat padatro noina pamise
ꯏ ꯊꯣꯛꯄꯗꯨ ꯎꯕꯗ ꯂꯩꯃꯒ ꯑꯕꯦꯆꯥꯒꯗꯨ ꯄꯥꯈꯠꯄꯗ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯆꯟꯕꯨ ꯄꯝꯈꯠꯇꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯕꯣꯛꯀ ꯃꯅꯦꯇꯣꯟꯒꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯡꯕꯅ ꯅꯆꯥ ꯅꯁꯨ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯒꯗꯕ ꯅꯣꯏꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯌꯦꯛꯅꯕꯅꯦ ꯅꯣꯏꯅ ꯁꯤꯔꯕꯁꯨ ꯑꯩ ꯃꯥꯌꯣꯛꯅꯔ ꯅꯣꯏꯒꯤ ꯊꯧꯗꯣꯛ ꯌꯥꯎꯔꯣꯏꯌꯦ ꯑꯩꯅ ꯉꯁꯤ ꯏꯆꯟ ꯑꯁꯤꯒꯤ ꯃꯥꯡꯗ ꯋꯥꯁꯛꯂꯤꯕꯁꯤꯅꯦ ꯑꯉꯥꯡ ꯑꯁꯤꯗ ꯑꯣꯠꯄꯤꯕ ꯅꯈꯣꯏ ꯌꯥꯡꯕꯗꯨ ꯀꯞꯄ ꯍꯦꯟꯃꯟꯕꯒꯤ ꯋꯥꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯅꯈꯣꯏ ꯁꯤꯕꯗ ꯑꯩ ꯉꯥ ꯆꯥꯒꯦ ꯑꯩ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯀꯦ ꯏ ꯃꯔꯤ ꯑꯣꯏꯔꯁꯨ ꯅꯣꯏ ꯑꯩꯒꯤ ꯌꯦꯛꯅꯕꯅꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯁꯣꯔ ꯋꯥꯅ ꯋꯥꯅ ꯍꯣꯟꯗꯨꯅ ꯃꯕꯨꯡꯒꯤ ꯃꯉꯛꯇ ꯃꯈꯨꯠꯅ ꯆꯦꯠꯅ ꯀꯣꯜꯂꯝꯕ ꯑꯗꯨ ꯇꯀꯣꯝ ꯇꯀꯣꯝ ꯂꯥꯛꯂꯦ ꯃꯈꯨꯠꯇꯨꯅ ꯃꯕꯨꯡꯒꯤ ꯄꯤ ꯇꯩꯊꯣꯛꯂꯤ ꯃꯗꯨ ꯎꯕꯗ ꯌꯥꯡꯕꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯃꯆꯟꯗ ꯌꯦꯡꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ ꯌꯥꯡꯕ ꯃꯁꯥꯗꯨ ꯄꯦꯟꯗꯕꯅ ꯄꯤꯛꯊꯜꯂꯔꯦ ꯃꯕꯣꯛꯀ ꯃꯅꯦꯇꯣꯟꯒꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤꯁꯦ ꯅꯈꯣꯏꯒꯤ E-marira Yeknabara ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯗꯌꯥꯏ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯌꯥꯝ ꯋꯥꯏꯌꯦ ꯑꯩ ꯋꯥꯏꯌꯦ ꯗꯌꯥꯏ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ ꯃꯆꯟꯒꯤ ꯃꯇꯧ ꯎꯕꯗ ꯌꯥꯡꯕꯁꯨ ꯀꯞꯀꯅꯨ ꯌꯥꯗ꯭ꯔꯦ ꯀꯞꯅ ꯀꯞꯅ ꯃꯆꯟꯕꯨ ꯊꯦꯝꯂꯛꯏ ꯌꯥꯡꯕꯅ ꯅꯪꯒꯤꯗꯃꯛ ꯗꯌꯥꯏ ꯂꯩꯁꯤꯗꯤ ꯃꯇꯨꯡꯗꯗꯤ ꯗꯌꯥꯏꯅ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯊꯣꯛꯍꯜꯂꯔꯣꯏ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯕꯨꯡ ꯂꯩꯔꯤꯉꯩ ꯏꯆꯟꯗ ꯑꯁꯣꯛ ꯑꯄꯟ ꯂꯩꯍꯜꯂꯔꯣꯏ ꯂꯨꯆꯤꯡ ꯍꯦꯟꯕꯤꯕꯨ ꯄꯝꯗꯨꯅ ꯄꯨꯊꯣꯔꯛꯏ ꯆꯂꯥꯝꯕꯗꯨ ꯒꯥꯔꯤ ꯊꯧꯗꯣꯛꯀꯗꯣꯏ ꯇꯧꯔꯝꯃꯤ ꯌꯥꯡꯕꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ ꯆꯂꯥꯝꯕꯗꯨ ꯌꯥꯡꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯆꯂꯥꯝꯕꯅ ꯄꯥꯏꯔꯤꯕ ꯒꯥꯔꯤ ꯁꯣꯗꯨ ꯌꯥꯡꯕꯅ ꯃꯨꯜꯂꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ ꯄꯤꯔꯥꯡꯂꯛꯇ ꯄꯥꯈꯠꯅ ꯃꯕꯨꯡ ꯑꯍꯟꯗ ꯇꯥꯇꯨ ꯇꯥꯇꯨ ꯌꯦꯡꯉꯤ ꯆꯂꯥꯝꯕ ꯁꯥꯎꯅ ꯀꯔꯤꯅꯣ ꯌꯥꯏ ꯅꯪ ꯇꯧꯔꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯑꯩꯉꯣꯟꯗ ꯑꯩ ꯏꯃꯥꯟꯅꯕ ꯉꯥꯏꯔꯕꯅꯦ ꯊꯦꯡꯂꯕꯅꯦ ꯑꯩ ꯌꯥꯡꯕ ꯋꯥ ꯉꯥꯡꯗꯕꯤ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯆꯂꯥꯝꯕꯅ ꯒꯥꯔꯤ ꯁꯣꯗꯨ ꯑꯃꯨꯛ ꯃꯨꯜꯂꯤ ꯆꯂꯥꯝꯕꯅ ꯀꯩꯁꯨ ꯂꯩꯇꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯑꯩꯒꯤ ꯊꯕꯛ ꯆꯠꯇꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯆꯂꯥꯝꯕꯒꯤ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯌꯥꯡꯕ ꯁꯥꯎꯅ ꯃꯌꯥꯝꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯤ ꯆꯂꯥꯝꯕꯁꯨ ꯁꯥꯎꯅ ꯌꯥꯡꯕꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯌꯨꯝꯁꯨ ꯃꯤ ꯂꯩꯇꯕꯒ ꯀꯅꯥꯁꯨ ꯈꯥꯝꯕꯤꯅꯕ ꯂꯩꯇꯦ ꯃꯆꯤꯟ ꯃꯅꯥꯎ ꯐꯨꯅꯕ ꯎꯔꯒ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯛꯏ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ ꯌꯥꯡꯕꯗꯨ ꯃꯈꯨꯠꯇꯨꯅ ꯐꯨꯅꯔꯝꯕꯅꯤ ꯃꯌꯥꯝꯕꯒ ꯌꯥꯡꯕꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯪꯗꯨꯅ ꯃꯌꯥꯝꯕꯕꯨ ꯐꯨꯊꯔꯛꯏ ꯅꯤꯁꯥ ꯆꯥꯕꯅ ꯄꯥꯡꯒꯜ ꯀꯟꯕꯗꯤ ꯌꯥꯡꯕꯅ ꯍꯦꯜꯂꯕꯅꯤꯅ ꯆꯂꯥꯝꯕꯁꯨ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯌꯥꯡꯕꯗꯨ ꯊꯨꯅ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯊꯧꯔꯛꯏ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯐꯤꯕꯝ ꯎꯕꯗ ꯀꯞꯅ ꯀꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯕꯨꯡ ꯑꯩ ꯂꯩꯔꯤꯉꯩ ꯏꯆꯟꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤ ꯎꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯂꯩ ꯂꯩ ꯍꯥꯏꯕꯗꯥꯏ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯗ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯣꯏꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗꯕ ꯃꯕꯨꯡꯅꯦ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯥꯝꯗꯨꯅ ꯃꯆꯟꯗ ꯅꯥꯟꯕꯤ ꯃꯃꯤꯠꯁꯨ ꯄꯥꯡꯈꯤꯗ꯭ꯔꯦ ꯋꯥꯟꯊꯗꯨꯅ ꯂꯩꯔꯕ ꯃꯆꯟꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯀꯅꯥꯅ ꯅꯣꯛꯇꯨꯅ ꯂꯩꯒꯅꯤ ꯂꯨꯆꯤꯡꯒꯤ ꯐꯤꯕꯝ ꯎꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯊꯃꯣꯏ ꯆꯥꯛꯄ ꯍꯦꯜꯂꯛꯏ ꯌꯥꯡꯕꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯀꯞꯂꯤ ꯁꯣꯝꯗꯅ ꯔꯥꯅꯤꯗꯨ ꯂꯧ ꯈꯥꯎꯅ ꯈꯥꯎꯅ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯂꯤ ꯊꯥꯡꯒꯣꯜꯗꯨꯅ ꯃꯈꯨꯠ ꯑꯣꯏꯗꯨꯗ ꯂꯦꯟꯖꯤꯟꯖꯩ ꯏꯃꯥ ꯅꯥꯀꯟꯗ ꯂꯧ ꯈꯥꯎꯔꯝꯕ ꯅꯨꯄꯤꯁꯤꯡꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯄꯤꯁꯛꯅ ꯏꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯏ ꯊꯣꯛꯑꯦꯅꯦꯍꯦ ꯔꯥꯅꯤ ꯀꯥꯈꯠꯁꯤꯜꯂꯛꯑꯣ ꯍꯩ ꯆꯥꯎꯕꯤ ꯑꯩꯒꯤ ꯕꯦꯛꯇ ꯔꯨꯃꯥꯜ ꯌꯥꯎꯕꯅꯤ ꯂꯧꯊꯣꯛꯑꯝꯃꯣ ꯏꯁꯤꯡꯗꯨꯒ ꯆꯥꯎꯕꯤꯅ ꯍꯣꯏ ꯏꯆꯦ ꯄꯤꯁꯛꯅ ꯑꯣꯟꯊꯣꯛꯄ ꯗꯁꯥꯅꯤꯗ ꯔꯥꯅꯤ ꯅꯪꯁꯦ ꯔꯥꯅꯤꯅ ꯀꯩꯁꯨ ꯌꯥꯝ ꯁꯣꯛꯄ ꯅꯠꯇꯦꯗ ꯏꯅꯝꯃ ꯄꯤꯁꯛꯅ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯏꯁꯤꯕꯨ ꯀꯔꯤꯒꯤ ꯁꯣꯛꯇꯕ ꯊꯕꯛ ꯁꯨꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯊꯕꯛ ꯂꯦꯞꯄꯤ ꯂꯧꯔꯤꯗ ꯐꯝꯗꯨꯅ ꯔꯥꯅꯤꯒꯤ ꯑꯁꯣꯛꯄꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯤꯗꯥꯛ ꯍꯥꯞꯄꯅ ꯍꯥꯞꯄ ꯇꯧꯕꯤꯔꯤ ꯃꯦꯝꯆꯥꯅ ꯔꯥꯅꯤ ꯅꯪ ꯄꯣꯊꯥꯔꯣ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯔꯥꯅꯤꯅ ꯏꯁꯨ ꯀꯛꯑꯦ ꯏꯆꯦ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯌꯥꯎꯔꯛꯀꯦ ꯌꯥꯅꯤ ꯄꯤꯁꯛꯅ ꯅꯁꯥꯗꯣ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯂꯤꯅꯦ ꯅꯪꯕꯣ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯣ ꯌꯥꯎꯔꯛꯑꯅꯨ ꯔꯥꯅꯤ ꯋꯥ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯂꯧ ꯁꯨꯃꯤꯟꯅꯕ ꯑꯇꯩꯗꯨ ꯂꯧꯕꯨꯛꯇ ꯀꯨꯝꯊꯗꯨꯅ ꯂꯧ ꯈꯥꯎꯕ ꯑꯃꯨꯛ ꯍꯧꯏ ꯔꯥꯅꯤꯅ ꯂꯧꯔꯣꯛ ꯊꯥꯁꯤꯗ ꯂꯧ ꯁꯨꯗꯨꯅ ꯄꯩꯁꯥ ꯈꯔ ꯇꯨꯡꯁꯤꯜꯍꯧꯗꯨꯅ ꯆꯍꯤ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯊꯣꯏꯒꯤ ꯃꯤꯡ ꯆꯟꯒꯗꯕꯅꯤ
ꯃꯈꯨꯠꯁꯦ ꯁꯣꯛꯇꯨꯅ ꯂꯩꯔꯗꯤ ꯑꯩ ꯀꯔꯥꯏꯗꯒꯤ ꯄꯩꯁꯥꯅ ꯃꯆꯥꯊꯣꯏ ꯁ꯭ꯀꯨꯜ ꯀꯥꯍꯟꯒꯅꯤ? ꯔꯥꯅꯤꯒꯤ ꯃꯈꯨꯠ ꯑꯣꯏ ꯁꯣꯛꯂꯒꯗꯤ ꯃꯆꯥꯅꯨꯄꯤ ꯂꯨꯆꯤꯡꯍꯦꯟꯕꯤꯗꯨ ꯑꯋꯥꯕ ꯍꯦꯛꯇ ꯇꯥꯕꯅꯤ꯫ ꯑꯁꯣꯛꯄ ꯃꯈꯨꯠꯇꯨ ꯌꯦꯡꯖꯗꯨꯅ, ꯃꯆꯥꯊꯣꯏ, ꯅꯪꯕꯨ ꯀꯝꯗꯧꯅ ꯂꯩꯔꯤꯒꯦ? ꯅꯪ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯃꯃꯥ ꯉꯟꯅ ꯍꯜꯂꯛꯀꯅꯤꯌꯦ, ꯅꯪꯒꯤ ꯑꯆꯥꯄꯣꯠꯁꯨ ꯂꯩꯔꯛꯀꯅꯤ꯫ ꯏꯆꯥ, ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ ꯌꯥꯗꯦ꯫ ꯏꯆꯥꯒꯤ ꯗꯁꯥ ꯈꯨꯗꯤꯡ ꯏꯃꯥꯅ ꯂꯣꯏꯅ ꯄꯨꯗꯣꯏꯅꯦ꯫ ꯅꯪ ꯃꯄꯥꯟ ꯊꯣꯛꯑꯝꯒꯅꯨꯀꯣ ꯃꯆꯥꯊꯣꯏ꯫ ꯂꯧꯔꯤꯗ ꯐꯝꯂꯤꯗꯨ ꯇꯔꯪ ꯑꯃꯗ ꯐꯝꯂꯤꯕꯅꯤ꯫ ꯔꯥꯅꯤꯗꯨ ꯃꯅꯥꯀꯣꯡꯗꯨꯗ ꯋꯥꯍꯩ ꯈꯔꯅ ꯅꯤꯜꯂꯔꯦ꯫ ꯏꯃꯨꯡꯅ ꯌꯥꯗ꯭ꯔꯁꯨ, ꯃꯌꯥꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ, ꯑꯩ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ leapkaniye. Ay nang nungsiye rani. Kappato da nupi nang ba? Lakadoribe ichasigisu khara khalo. Nang na dumaina kaptuna da lairadi ichase kapchetpi olani me nang ba? Noi imaga, hoi imaga se pulab hangnaraga sija khradi wai sangadawne awoiba. Asuk yamna gyan tadaba ahalsibu kamdawbano khangde. Masu phangdawre haibagi harawbusu ude. Aikoi anigidi pura yeknabane anise. Noi imana yade haiduna nangaibu hadoamganu korane. Ibani na hinlibase ichasigidamaktane. Ibani da phangkidraba minungsi khudingmak ichasida amata watana phangangani aina. Isakna kaurakpada rani du gyan tarai masa pumba tu sumkiba khangaude khanjilubada mapuroibabu warauba helai. Rani na is kari matawno aide tumdana mangmangbasibu haunabra kadomdagi haijilaga ningsinglaibano oidaba namthak mayam ama amu ningsinghale aibu. Isakna laone manglairanu cha thasi mayam ngaide. Rani na lai na ma chaba hauro. Somdana hospital yaubaga manungda pusilai. Doctor nursing na routine henbibu emergency room da pusinki. Nurse na ticket amta kakpiro khara thuna. Mapanda amuk chenduna casualty ticket kaktuna amuk pisilli. Mathanta angawbagum room dugi thongjilda phamthaduna kapli. Class 12 ta kariba angang mana kadaidagi paisa makutta paisa thokpasu natte paisa su lising amadagi hena yaurakte. Parda khaliba room duda amuk chepthaduna machanbu yengli. Nupa oirasu kapkanu yadre. Tawfam khangdadana phone du paiduna WhatsApp da magi chat list ta yauba mi kharada message thaki. Aigi mateng amukta pangonoi. Ai Jenimski emergency room da lay. Yam thuna amukta lakpiyo. Tawfam khangdadana mukutta pairamba phone du makhada langki. Phone du su umkai kaire. Hospital ni haiba kawu makai. Angawbagi matawga pangkhak oirare. Yangbadu. Nakanda layriba mi kharadusu nungaiti haina sonjaba natana mateng pangba ngambadi natedo. Nurse ama tholakduna hidaki list pirai. Nurse na luching henbigi mi yaubra. Yangbadu fingna yawe. Nurse na ase sim talairo aduga anabase I ka hena thokibana I kaptradi yaroi kitang thuna tause. Yangbadu chedu paina mangli machindasu murum soli. Babasu yumda laite kanada haine nihanchu Shaleramoi. Mane da paisa hairubada, mane na wagadaba, machagi asokpagi may chak kudingmag, yangba khangdaba nate. Ningsing luba kuding, imungi miyoy singdu, taseng na waraw bahaydu oire, yangbagi mafamda. Baba, nang nadungsina, nachadan sinabi balik sa, ay na ichan gidamag, ichan da amuk sinage ko, ay buwaraw gano ko baba. Mangagta siriba sanagi liktu paiduna pirang lakta mumon noglai yangbadu machindasu murum soli ijan gidaba ay nagamloidaba mat laite. Khongkap ani ahum thangba horakpada khanghaudana nupa ama chensilakduna yangbagi makutta pairiba chedu munduna chenkriba nupa aduda yenge aduga machinda tapna soli kyamba. Kapna noglai yangbadu pisak piklingaidagi tinajarakpa marupni Kiyamba amadi yangba. Kiyambagi imung nungay yaifaba imungni awa nungay tanaduna loinaragpani. Magi marup Kiyamba laglabada akiba amata laitre haibagi mawongda sor sangna hondoklaga machan na layriba room aduda yenglaga pirang lakta momonoglai yangbadu. Minute manga laybaga Kiyambadu hidak puduna chensilai aduga nurse tapi. Nurse na Fort paloiraga I kaptoini, I thaurang tawbiro. Yangbana, hoy. Nurse tusu room duda changkre. Yangbagi mataw uraga, Kiyambadu nungay jade. Kiyambana, kayam soino, I kapa haise. Yangbana, makok tu yesin bane. Kiyambana,
ꯃꯀꯣꯛꯇꯪꯂ ꯐꯣꯠꯂꯤꯁꯦ? ꯌꯥꯡꯕꯅ ꯃꯈꯣꯡꯁꯨ ꯐꯣꯠꯂꯝꯒꯗꯕ ꯃꯥꯜꯂꯦ. ꯑꯩ ꯍꯦꯟꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ ꯚꯥꯏ. ꯀꯤꯌꯥꯝꯕꯅ ꯇꯞꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯌꯥꯡꯕꯅ ꯋꯥꯅ ꯀꯔꯤꯒꯤ ꯑꯣꯏꯅꯦ? ꯑꯩꯈꯣꯏ ꯏꯃꯨꯡꯗꯕ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯁꯦꯟ ꯊꯣꯛꯂꯝꯂꯗꯤ ꯅꯦꯍꯟꯒ ꯂꯨꯆꯤꯡꯒꯁꯦ ꯃꯐꯝ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯏꯪꯅ ꯂꯩꯍꯟꯒꯗꯕꯅꯦ. ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯑꯩ. ꯀꯤꯌꯥꯝꯕꯅ ꯃꯇꯝ ꯂꯩꯔꯤ ꯚꯥꯏ. ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ. ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤꯌꯦ. ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯌꯥꯡꯕ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯀꯣꯟꯗꯨꯅ ꯄꯦꯟꯗꯅ ꯀꯞꯂꯤ. ꯌꯥꯡꯕꯅ ꯅꯦꯍꯟꯅꯗꯤ ꯑꯩꯕꯨ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯔꯦ. ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯕꯨꯗꯤ ꯅꯦꯍꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ. ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ. ꯑꯩꯒꯤꯗꯃꯛ ꯀꯟꯕꯤ. ꯑꯩꯅꯗꯤ ꯅꯦꯍꯟ ꯑꯃꯗꯤ ꯏꯆꯟꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ. ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯑꯩ ꯉꯝꯗꯦ. ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯦ. ꯑꯩꯁꯦ ꯐꯠꯇꯕꯅꯦ. ꯀꯤꯌꯥꯝꯕꯁꯨ ꯌꯥꯡꯕꯒꯤ ꯏꯃꯨꯡꯕꯨ ꯃꯨꯟꯅ ꯈꯪꯕꯅꯤꯅ ꯌꯥꯡꯕꯅ ꯋꯥꯔꯤꯕꯗꯨ ꯃꯥꯁꯨ ꯋꯥꯔꯤꯕꯅꯤ. ꯀꯤꯌꯥꯝꯕꯁꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯧ ꯎꯕꯗ ꯀꯞꯀꯅꯨ ꯌꯥꯗ꯭ꯔꯦ. ꯌꯥꯡꯕꯕꯨ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯑꯣꯏꯅ ꯌꯥꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯤꯌꯥꯝꯕꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯤ. ꯀ꯭ꯂꯤꯌꯔꯁꯦ ꯂꯣꯏꯁꯤꯜꯂꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯀꯩꯅꯣ ꯍꯣꯠꯅꯕ ꯌꯥꯔꯦꯗꯅ. ꯅꯤꯍꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯅꯤ. ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯁꯤꯟꯒꯅꯨ. ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯇꯥꯟꯖꯥꯗꯨꯗ ꯅꯔꯁ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯌꯥꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯔꯁꯅ ꯁꯣꯝꯗꯅ ꯏ ꯄꯤꯗꯣꯏꯁꯦ? ꯌꯥꯡꯕꯗꯨ ꯇꯁꯦꯡꯅ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ. ꯃꯥꯒ ꯂꯨꯆꯤꯡꯒ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯃꯥꯟꯅꯗꯕꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯊꯥ ꯑꯃ ꯐꯥꯕꯗ ꯉꯥꯏꯔꯤ. ꯌꯥꯡꯕꯗꯨ ꯏ ꯀꯥꯞꯈꯤꯕ. ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯀꯤꯌꯥꯝꯕꯒ ꯅꯔꯁ ꯑꯃꯒ ꯔꯨꯝ ꯑꯃꯗ ꯆꯪꯈ꯭ꯔꯦ. ꯃꯥꯒꯤ ꯃꯔꯨꯞꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ. ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕ. ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯕꯅꯣ. ꯀꯤꯌꯥꯝꯕ, ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯪꯒ ꯑꯩꯒ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥ ꯑꯣꯏꯅ ꯊꯦꯡꯅꯁꯤꯀꯣ. ꯄꯨꯡꯃꯨꯛ ꯂꯩꯕꯒ ꯀꯤꯌꯥꯝꯕꯗꯨ ꯊꯣꯛꯂꯛꯏ. ꯀꯤꯌꯥꯝꯕꯅ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ. ꯌꯥꯡꯕꯅ ꯆꯠꯂꯨꯔꯅꯨ. ꯁꯤꯗ ꯁꯨꯝ ꯂꯩꯔꯣ. ꯀꯤꯌꯥꯝꯕꯅ ꯀꯨꯏꯔꯣꯏ. ꯃꯤꯅꯤꯠ 10ꯗꯪ ꯂꯩꯔꯝꯃꯣ. ꯌꯥꯡꯕꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯀꯤꯌꯥꯝꯕꯗꯨ ꯆꯦꯟꯆꯠ ꯆꯠꯈꯤ. ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛꯇꯅꯤ ꯀꯤꯌꯥꯝꯕꯒꯤ ꯌꯨꯝꯁꯤ. ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯒ ꯀꯤꯌꯥꯝꯕꯒ ꯅꯨꯄꯤ ꯑꯃꯒ ꯆꯪꯉꯛꯏ. ꯄꯣꯠ ꯆꯩ ꯐꯤꯔꯣꯜ ꯈꯔꯁꯨ ꯄꯨꯔꯛꯏ. ꯀꯤꯌꯥꯝꯕꯅ ꯌꯥꯡꯕꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯋꯥꯔꯗꯂꯣꯝꯗ ꯂꯥꯛꯏ. ꯌꯥꯡꯕꯗꯤ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ. ꯀꯤꯌꯥꯝꯕꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯤ. ꯏꯁꯄꯤꯁꯦꯜ ꯋꯥꯔꯗꯇ ꯆꯪꯂꯛꯏ ꯃꯣꯏ ꯑꯍꯨꯝꯗꯨ. ꯀꯤꯌꯥꯝꯕꯅ ꯅꯦꯅꯦ, ꯐꯃꯨꯡꯁꯦ ꯑꯝꯇ ꯁꯦꯝꯕꯤꯌꯣ. ꯅꯨꯄꯤꯗꯨꯁꯨ ꯐꯃꯨꯡꯗꯨ ꯁꯦꯝꯂꯤ. ꯐꯩꯖꯨꯞꯇꯨꯁꯨ ꯃꯁꯥ ꯅꯥꯟꯅ ꯊꯨꯞꯇꯨꯅ ꯊꯝꯂꯤ. ꯌꯥꯡꯕꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯇꯤ ꯂꯩꯈꯤꯅꯤ ꯍꯥꯏ? ꯀꯤꯌꯥꯝꯕꯅ ꯅꯨꯃꯤꯠ 5ꯅꯤ ꯃꯉꯥꯏ. ꯀꯌꯥꯝ ꯀꯨꯏꯒꯅꯤꯒꯦ? ꯌꯥꯡꯕꯅ ꯅꯪꯉꯣꯟꯗ ꯕꯕꯥꯒꯤ ꯅꯝꯕꯔ ꯌꯥꯎꯗꯕ꯭ꯔꯥ? ꯀꯤꯌꯥꯝꯕꯅ ꯐꯣꯟ ꯔꯤꯁꯦꯠ ꯇꯧꯕꯗ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ. ꯌꯥꯡꯕꯅ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯦ. ꯀꯤꯌꯥꯝꯕꯅ ꯌꯨꯝꯒꯤ ꯃꯤꯈꯩꯗ ꯄꯥꯎ ꯄꯤꯕꯗꯤ? ꯌꯥꯡꯕ ꯋꯥꯔꯧꯅ ꯗꯥꯆꯧꯕ, ꯏꯕꯣꯛ, ꯅꯦꯇꯣꯟ, ꯃꯈꯣꯏꯁꯨ ꯈꯪꯍꯧꯔꯤꯗꯨꯗꯤ. ꯃꯣꯏꯅꯅꯦ ꯑꯁꯤ ꯌꯧꯅ ꯊꯣꯛꯍꯜꯂꯤꯁꯦ. ꯍꯥꯏꯔꯁꯨ ꯀꯥꯟꯅꯔꯔꯣꯏ. ꯃꯣꯏꯒꯤ ꯄꯨꯛꯆꯦꯜꯗꯨꯗꯕꯨ ꯍꯥꯏꯔꯨꯔꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯀꯤꯌꯥꯝꯕꯅ ꯚꯥꯏ, ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ. ꯑꯩ ꯑꯝꯇ ꯊꯣꯛꯎꯈꯤꯒꯦ. ꯀꯨꯏꯔꯛꯀꯅꯣ. ꯀꯨꯏꯔꯣꯏꯗ. ꯃꯈꯨꯠꯇ ꯐꯤꯔꯣꯜ ꯌꯥꯎꯕ ꯈꯥꯎ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯈꯤ ꯀꯤꯌꯥꯝꯕꯗꯨ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯨꯆꯤꯡꯍꯦꯟꯕꯤꯗꯨ ꯔꯨꯝꯗꯨꯗ ꯄꯨꯁꯤꯜꯂꯛꯏ. ꯍꯤꯗꯥꯛꯀꯤ ꯃꯅꯤꯜꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯗꯨ ꯇꯨꯝꯊꯈ꯭ꯔꯦ. ꯃꯀꯣꯛꯇꯨꯁꯨ ꯕꯦꯟꯗꯦꯖ ꯌꯦꯠꯂꯤ. ꯈꯨꯕꯣꯝ ꯌꯦꯠ ꯊꯪꯕꯗꯨꯁꯨ ꯕꯦꯟꯗꯦꯖ ꯌꯦꯠꯂꯤ. ꯂꯨꯆꯤꯡꯍꯦꯟꯕꯤꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ. ꯃꯆꯟꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤ ꯎꯕꯗ ꯌꯦꯡꯕꯁꯨ ꯉꯝꯗ ꯌꯥꯡꯕꯗꯨ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯀꯞꯂꯤ. ꯀꯤꯌꯥꯝꯕꯅ ꯅꯦꯅꯦ, ꯍꯟꯕꯤꯔꯣ. ꯍꯣꯔꯦꯟ ꯏꯁꯤꯡ ꯑꯁꯥꯕꯒ ꯆꯥꯛꯀ ꯄꯨꯕꯤꯔꯛꯑꯣ. ꯏꯃꯥꯗꯁꯨ ꯐꯖꯅ ꯍꯥꯏꯕꯤꯔꯣ. ꯅꯨꯄꯤꯗꯨꯅ ꯍꯣꯏ ꯍꯥꯏꯔꯒꯦ. ꯑꯗꯣ ꯑꯩ ꯊꯣꯛꯑꯦꯀꯣ. ꯑꯗꯨꯗꯤ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯍꯥꯏꯔꯛꯑꯣ. ꯀꯤꯌꯥꯝꯕꯅ ꯍꯣꯏ ꯅꯦꯅꯦ. ꯌꯥꯡꯕꯅ ꯅꯦꯅꯦ, ꯂꯩꯍꯧꯔꯦꯀꯣ. ꯅꯨꯄꯤꯗꯨꯅ ꯍꯣꯏ ꯍꯣꯏ ꯑꯩ ꯊꯣꯛꯑꯦꯀꯣ. ꯅꯨꯄꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ. ꯀꯤꯌꯥꯝꯕꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ. ꯌꯥꯡꯕ ꯀꯤꯌꯥꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯚꯥꯏ, ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ. ꯄꯨꯡꯁꯨ 4 ꯍꯦꯜꯂꯦ. ꯅꯤꯍꯜ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ. ꯑꯩ ꯅꯤꯍꯜ ꯂꯧꯔꯨꯒꯦ. ꯀꯤꯌꯥꯝꯕꯅ ꯍꯣꯏꯅꯦ, ꯑꯩꯕꯨꯗꯤ ꯂꯩꯔꯝꯅꯤꯅꯦ. ꯅꯆꯥꯗꯣ ꯇꯦꯟꯁꯟ ꯂꯩꯅ ꯒꯥꯔꯤ ꯊꯧꯔꯗꯤ ꯌꯥꯔꯔꯣꯏ.
ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯅꯁꯥꯗꯣ ꯑꯝꯇ ꯐꯥꯊꯧ ꯌꯥꯡꯕꯅ ꯌꯥꯅꯩ ꯑꯩ ꯀꯩꯝ ꯇꯧꯔꯣꯏ ꯀꯨꯏꯔꯣꯏ ꯑꯩ ꯐꯠ ꯂꯥꯛꯀꯦ ꯀꯤꯌꯥꯝꯕꯅ ꯉꯥꯏꯈꯣ ꯅꯪ ꯐꯨꯔꯤꯠꯇꯣ ꯑꯃ ꯁꯤꯟꯈꯣ ꯏ ꯇꯩꯔꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯀꯤꯌꯥꯝꯕꯅ ꯄꯨꯔꯛꯄ ꯐꯨꯔꯤꯠꯇꯨ ꯂꯤꯠꯁꯤꯜꯂꯒ ꯌꯥꯡꯕꯅ ꯏꯆꯟꯁꯦ ꯐꯖꯅ ꯁꯦꯟꯅꯕꯤꯔꯝꯃꯨꯀꯣ ꯀꯤꯌꯥꯝꯕ ꯅꯣꯛꯇꯨꯅ ꯆꯠꯇꯧꯗꯣ ꯀꯣꯛ ꯆꯠꯂꯣ ꯅꯨꯄꯤꯗꯧꯅ ꯑꯃꯨꯛ ꯀꯣꯊ ꯂꯩꯔꯅꯨ ꯇꯥꯅꯤꯡꯗꯦ ꯌꯥꯡꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯤꯌꯥꯝꯕꯗ ꯌꯦꯡꯗꯨꯅ ꯊꯣꯛꯂꯛꯏ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯊꯧꯔꯛꯂꯤ ꯌꯥꯡꯕ ꯃꯌꯨꯝꯗꯗꯤ ꯆꯪꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯆꯪꯗꯕꯗꯤ ꯌꯥꯗꯦ ꯌꯥꯡꯕꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯏꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯕꯒꯤ ꯔꯨꯝꯗꯨ ꯊꯣꯡ ꯍꯥꯡꯕꯗꯨꯗ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯏ ꯆꯂꯥꯝꯕꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯇꯦꯕꯜꯗ ꯍꯤꯒꯥ ꯌꯩꯈꯤꯕꯒꯤ ꯏꯁꯤꯡ ꯍꯥꯞꯄ ꯀꯣꯜꯂꯤꯛ ꯂꯩꯔꯤ ꯃꯃꯥꯒ ꯃꯆꯟꯒꯁꯨ ꯍꯜꯂꯛꯑꯝꯗ꯭ꯔꯤ ꯅꯨꯡꯗꯥꯡ ꯇꯥꯔꯐꯥꯎ ꯃꯃꯥ ꯃꯆꯟ ꯂꯥꯛꯑꯝꯗꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯃꯌꯥꯝꯕꯅ ꯇꯨꯝꯂꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯁꯣꯟꯖꯩ ꯗꯥꯆꯧꯕ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯗꯥꯆꯧꯕꯗ ꯈꯨꯠ ꯊꯥꯔꯨꯕ ꯇꯁꯦꯡꯅ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯏ ꯋꯥꯈꯜ ꯈꯤꯇꯪꯗꯤ ꯌꯥꯎꯃꯟꯗꯦꯀꯣ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡꯗꯨꯗ ꯅꯣꯏꯅ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯄꯣꯛꯃꯤꯟꯅꯕ ꯅꯣꯏꯕꯨꯗꯤ ꯄꯣꯛꯃꯤꯟꯅꯗꯕ ꯂꯨꯆꯤꯡꯅ ꯍꯦꯟꯅ ꯂꯨꯝꯈ꯭ꯔꯦ ꯏꯐꯝꯗ ꯃꯄꯥꯒꯤ ꯔꯨꯝꯗ ꯆꯪꯗꯨꯅ ꯎꯄꯨ ꯁꯣ ꯀꯣꯏꯊꯤ ꯊꯤꯔꯤ ꯌꯥꯡꯕꯗꯨ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯅ ꯌꯦꯡꯂꯤ ꯊꯣꯡꯖꯤꯟꯗ ꯑꯃꯨꯛ ꯀꯣꯟꯅꯊꯪꯗ ꯎꯄꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕꯗꯨ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ 50K ꯂꯧꯊꯣꯛꯏ ꯄꯩꯁꯥ ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯃꯤ ꯇꯥꯗꯅꯕ ꯐꯖꯅ ꯁꯦꯝꯖꯤꯜꯂꯤ ꯑꯃꯨꯛ ꯁꯣꯜꯁꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯅꯤꯡꯊꯤꯅ ꯊꯝꯃꯝꯃꯤ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯩ ꯊꯥꯂꯝꯃꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯍꯣꯏꯗ ꯑꯃꯨꯛ ꯆꯪꯂꯛꯄꯗ ꯃꯅꯦꯇꯣꯟꯗꯨ ꯁꯨꯃꯥꯡꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯂꯥꯏ ꯙꯨꯞ ꯀꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯕꯣꯛꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯆꯦꯔꯪꯗ ꯁꯪꯒꯣꯝ ꯍꯥꯜꯂꯤ ꯌꯥꯡꯕꯗꯨ ꯅꯥꯆꯨꯡꯗꯅ ꯇꯨꯃꯤꯟꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯍꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ ꯂꯩꯃꯁꯨ ꯑꯕꯦꯆꯥꯁꯨ ꯋꯥ ꯉꯥꯡꯂꯛꯇꯦ ꯀꯃꯥꯏꯅ ꯇꯧꯍꯧꯔꯦ ꯍꯥꯏꯅ ꯍꯪꯅꯤꯡꯕꯒꯤ ꯃꯃꯤꯁꯨ ꯎꯗꯦ ꯃꯥꯏꯊꯣꯡꯁꯤꯡꯗꯨ ꯎꯄꯨꯗꯒꯤ ꯃꯅꯦꯍꯟꯒꯤ ꯐꯅꯦꯛ ꯐꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯐꯤꯔꯣꯜ ꯂꯧꯊꯣꯛꯇꯨꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯄꯤ ꯃꯅꯦꯇꯣꯟꯒ ꯃꯕꯣꯛꯀꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯌꯥꯡꯕꯗꯤ ꯍꯦꯟꯅ ꯁꯥꯎꯅ ꯃꯅꯦꯇꯣꯟꯒ ꯃꯕꯣꯛꯀꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯔꯛꯇꯨꯅ ꯂꯩꯔꯛ ꯃꯆꯤꯟꯗ ꯃꯅꯦꯍꯟ ꯂꯥꯛꯄ ꯉꯥꯏꯔꯤ ꯄꯨꯡ 5 ꯇꯥꯔꯛꯄꯗ ꯔꯥꯅꯤꯗꯨ ꯍꯜꯂꯛꯂꯦ ꯌꯥꯡꯕꯅ ꯅꯦꯍꯟ ꯔꯥꯅꯤ ꯉꯛꯅ ꯌꯥꯏ ꯅꯪꯗꯤ ꯊꯣꯡꯒꯥꯜꯁꯤꯗ ꯀꯩꯗꯧꯔꯤꯕ ꯌꯥꯡꯕꯅ ꯅꯦꯍꯟ ꯒꯥꯔꯤꯗ ꯀꯥꯔꯣ ꯑꯩ ꯅꯦꯍꯟ ꯉꯥꯏꯔꯝꯃꯤꯅꯦ ꯔꯥꯅꯤꯅ ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ ꯑꯗꯨꯝ ꯍꯪꯗꯨꯅ ꯂꯩꯔꯅꯤ ꯈꯪꯕꯒꯤ ꯌꯥꯡꯕꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯔꯥꯅꯤꯕꯨ ꯃꯈꯨꯠ パイꯗꯨꯅ ꯆꯤꯡꯏ ꯌꯥꯡꯕꯅ ꯀꯥꯔꯣ ꯅꯦꯍꯟ ꯔꯥꯅꯤꯅ ꯑꯗꯣ ꯈꯣꯡ ꯈꯨꯠꯇꯤ ꯍꯥꯝꯃꯛꯈꯤꯒꯦꯗꯅ ꯌꯥꯡꯕꯅ ꯌꯥꯔꯣꯏ ꯀꯥꯔꯣ ꯊꯦꯡꯉꯦꯕ ꯔꯥꯅꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯌꯥꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ ꯌꯥꯡꯕꯗꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯒꯥꯔꯤ ꯊꯧꯔꯤꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯧꯔꯤ ꯔꯥꯅꯤꯗꯨ ꯋꯥ ꯉꯥꯡꯂꯛꯏ ꯔꯥꯅꯤꯅ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯅꯆꯟꯁꯨ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯉꯝꯃꯔꯣꯏ ꯅꯪ ꯊꯣꯛꯂꯛꯄꯗ ꯀꯩꯗꯧꯍꯧꯒꯦ ꯌꯥꯡꯕ ꯃꯆꯟꯅꯨꯄꯤ ꯄꯜꯂꯛꯄꯗ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯊꯅ ꯃꯅꯦꯗ ꯌꯦꯡꯂꯛꯄꯗ ꯔꯥꯅꯤꯒꯤ ꯃꯈꯨꯠ ꯑꯁꯣꯛꯄꯗꯨ ꯎꯔꯛꯏ ꯌꯥꯡꯕ ꯄꯥꯈꯠꯅ ꯅꯦꯍꯟ ꯈꯨꯠꯇꯣ ꯀꯩꯗꯧꯔꯤꯅꯣ ꯔꯥꯅꯤꯅ ꯉꯁꯥꯏ ꯂꯧ ꯈꯥꯎꯕꯗ ꯁꯣꯛꯂꯤꯅꯤ ꯑꯣꯏꯗꯒ ꯁꯣꯛꯂꯦ ꯃꯆꯥꯊꯣꯏꯗꯨꯕꯨ ꯀꯔꯤ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯤꯠꯁꯨ ꯌꯥꯝ ꯆꯣꯡꯉꯤ ꯉꯁꯤꯗꯤ ꯔꯥꯅꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯌꯥꯡꯕꯗꯨ ꯔꯥꯅꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ ꯖꯦꯅꯤꯝꯁ ꯃꯅꯨꯡ ꯊꯧꯖꯤꯜꯂꯛꯇꯨꯅ ꯒꯥꯔꯤ ꯄꯥꯛ ꯇꯧꯋꯦ ꯔꯥꯅꯤꯗꯨ ꯄꯥꯈꯠꯅ ꯌꯥꯡꯕ ꯀꯅꯥ ꯀꯩꯗꯧꯔꯦ ꯀꯩꯒꯤꯅꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏꯁꯦ ꯌꯥꯡꯕꯅ ꯀꯤꯌꯥꯝꯕ ꯂꯩꯍꯧꯏꯅꯦꯅꯦ ꯔꯥꯅꯤꯗꯨ ꯆꯤꯡꯅꯅ ꯌꯥꯡꯕꯗ ꯌꯦꯡꯉꯤ ꯉꯁꯥꯏꯈꯩ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ ꯌꯥꯡꯕꯗꯨ ꯀꯞꯄꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯄꯨꯡꯄꯣꯝ ꯄꯣꯝꯂꯦ ꯃꯌꯥꯅꯨꯄꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨꯅ ꯍꯦꯟꯅ ꯃꯁꯥꯗꯨ ꯂꯩꯇꯥꯍꯟꯗ꯭ꯔꯦ ꯔꯥꯅꯤꯗꯨ ꯌꯥꯡꯕꯁꯨ ꯃꯅꯦꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯤ ꯈꯪꯕꯒꯤ ꯃꯥꯅ ꯑꯣꯏꯅ ꯋꯥ ꯉꯥꯡꯂꯛꯏ ꯌꯥꯡꯕꯅ ꯅꯦꯍꯟ ꯍꯌꯦꯡꯁꯨ ꯂꯧꯕꯨꯛ ꯆꯠꯇꯣꯏꯔꯥ ꯔꯥꯅꯤꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯈꯨꯠꯁꯦ ꯁꯣꯛꯑꯕꯅꯤꯅ ꯆꯠꯂꯔꯣꯏ ꯌꯥꯡꯕꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯅꯦꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯆꯪꯂꯛꯏ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨ ꯌꯧꯔꯛꯄꯗ ꯊꯨꯅ ꯆꯪꯉꯛꯄꯒꯤ ꯅꯥꯀꯟꯗ ꯃꯤ ꯆꯠꯂꯤꯗꯨ ꯎꯍꯧꯗꯕꯅ ꯌꯥꯡꯕꯅ ꯅꯨꯄꯥ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯊꯦꯡꯖꯤꯜꯂꯤ ꯌꯥꯡꯕꯅ ꯇꯨꯔꯤꯕ ꯅꯨꯄꯥꯗꯨ ꯍꯧꯒꯠꯄꯤꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯀꯥ ꯁꯥꯎꯕꯤꯅꯣ ꯑꯩ ꯍꯥꯊꯨ ꯂꯥꯛꯄꯗ ꯎꯖꯍꯧꯗ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯨꯄꯥꯗꯨ ꯌꯥꯝ ꯁꯥꯎꯅ ꯌꯥꯡꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯅꯃꯤꯠꯇꯣ ꯀꯥꯏ ꯄꯥꯟꯒꯦ ꯃꯤ ꯆꯠꯂꯤꯁꯦ ꯅꯃꯤꯠꯇꯣ ꯎꯗ꯭ꯔꯣ ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯣ ꯅꯪ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯔꯥꯅꯤꯗꯨ ꯅꯨꯄꯥꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯌꯥꯡꯕꯁꯨ ꯉꯛꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯌꯥꯡꯕꯗꯨ ꯅꯨꯄꯥꯗꯨꯁꯨ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯄꯥꯈꯠꯅ ꯃꯆꯤꯟꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯜꯂꯛꯏ ꯔꯥꯅꯤ ꯍꯦꯟꯅ ꯉꯛꯅ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯃꯣ
ꯌꯥꯡꯕꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯌꯥꯡꯕꯅ ꯃꯥꯃꯣ ꯌꯥꯡꯕꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯁꯤꯂꯥꯅ ꯇꯥꯃꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯄꯥꯗꯨ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ ꯁꯤꯂꯥꯗ ꯑꯃꯨꯛ ꯔꯥꯅꯤꯗ ꯑꯃꯨꯛ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯁꯤꯂꯥꯁꯨ ꯁꯥꯎꯅꯤꯡꯅ ꯔꯥꯅꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯤꯡꯊꯦꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯕꯕꯥꯅ ꯉꯁꯥꯏꯗꯩ ꯉꯥꯏꯔꯒ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯤꯔꯝꯅꯤ ꯇꯥꯃꯣꯗꯤ ꯔꯥꯅꯤ ꯋꯥꯔꯧꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯗꯨꯅ ꯂꯩ ꯅꯤꯡꯊꯦꯝꯗꯨ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯁꯤꯂꯥ ꯁꯥꯎꯅꯤꯡꯅ ꯑꯃꯨꯛ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯔꯤꯅꯣ ꯇꯥꯃꯣꯅ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯍꯟꯖꯤꯟꯅꯒꯦ ꯈꯟꯕꯤꯔꯤꯕ꯭ꯔꯣ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯂꯥꯗ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯁꯤꯂꯥ ꯔꯥꯅꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯡꯗꯕ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯄꯦꯟꯗ꯭ꯔꯦ ꯃꯆꯥ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯍꯤꯡꯂꯤ ꯅꯤꯡꯊꯦꯝ ꯎꯔꯒ ꯍꯦꯟꯅ ꯋꯥꯔꯧꯔꯛꯏ ꯔꯥꯅꯤꯒꯤ ꯊꯃꯣꯏꯗ ꯁꯤꯂꯥꯗꯨ ꯁꯥꯎꯅ ꯔꯥꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦꯁꯨꯅꯤ ꯋꯥ ꯉꯥꯡꯕꯤꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯣ ꯂꯩꯒꯦꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯍꯨꯔꯥꯟꯕ ꯍꯨꯔꯥꯟꯕꯤꯒꯨꯝ ꯃꯤ ꯎꯗ꯭ꯔꯤꯉꯩ ꯎꯅꯗꯣꯏ ꯁꯔꯨꯛ ꯁꯤꯂꯥꯒꯤ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯍꯧꯗ ꯁꯤꯂꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯔꯥꯅꯤ ꯌꯥꯝ ꯁꯥꯎꯅ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯋꯥꯉꯥꯡ ꯅꯪꯒꯤ ꯅꯨꯄꯥꯁꯤꯗ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯌꯦꯠꯀꯗꯕ ꯂꯩꯇꯦ ꯅꯈꯣꯏꯒꯤ ꯅꯀꯥꯗ ꯑꯩꯅ ꯌꯦꯠꯈꯤꯕꯁꯨ ꯂꯩꯇꯦ ꯄꯨꯟꯁꯤꯒꯤꯁꯨ ꯌꯦꯠꯂꯣꯏ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯄꯦꯟꯗꯅ ꯉꯥꯡꯂꯛꯏ ꯔꯥꯅꯤꯗꯨ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯅꯣ ꯈꯨꯝꯕ ꯍꯩꯇꯕ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯑꯩꯅ ꯇꯥꯃꯣꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯌꯦꯠꯈ꯭ꯔꯒꯦ ꯅꯤꯡꯊꯦꯝꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯣ ꯁꯤꯂꯥ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ ꯁꯤꯂꯥ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯆꯠꯈꯤ ꯅꯤꯡꯊꯦꯝꯗꯨ ꯋꯥ ꯑꯃꯇ ꯉꯥꯡꯂꯝꯗ ꯔꯥꯅꯤꯗ ꯑꯃꯨꯛꯇꯪ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯁꯤꯂꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤ ꯔꯥꯅꯤꯗꯨ ꯆꯥꯛꯅ ꯅꯨꯄꯥꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯇꯩꯊꯣꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕ ꯏꯔꯥꯡꯗꯨꯁꯨ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯤ ꯆꯤꯟꯕꯥꯜꯗꯨꯗ ꯃꯣꯃꯣ ꯅꯣꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯅꯐꯝꯗ ꯂꯝꯂꯥꯟꯕꯤ ꯑꯣꯏꯔꯕ꯭ꯔꯥ ꯑꯩꯁꯦ ꯌꯥꯡꯕꯗꯨ ꯃꯅꯦꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯐꯤꯚꯝ ꯎꯕꯗ ꯃꯅꯦꯅ ꯑꯣꯏꯒꯗꯕ ꯐꯤꯚꯝꯗꯨ ꯎꯔꯨꯕꯗ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ ꯌꯥꯡꯕꯅ ꯇꯞꯅ ꯅꯤꯍꯟ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯅꯦꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯏ ꯋꯥꯜꯗ ꯉꯥꯍꯟꯗꯨꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ ꯀꯤꯌꯥꯝꯕꯅ ꯆꯝꯐꯨꯠ ꯄꯤꯖꯔꯝꯃꯤ ꯃꯆꯥꯒꯤ ꯁꯛꯇꯝ ꯎꯕꯗ ꯔꯥꯅꯤꯗꯨ ꯋꯥꯁꯨ ꯉꯥꯡꯗ ꯃꯆꯤ ꯂꯦꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤꯁꯨ ꯃꯃꯥ ꯎꯕꯗ ꯃꯄꯨꯡꯅꯤꯡ ꯅꯨꯡꯁꯤꯅ ꯄꯦꯔꯤ ꯄꯦꯔꯤ ꯏꯃꯥ ꯔꯥꯅꯤ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯈꯠꯅ ꯃꯆꯥ ꯊꯣꯏ ꯀꯤꯌꯥꯝꯕꯗꯨ ꯈꯔ ꯈꯖꯤꯛ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯂꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯌꯥꯡꯕꯗꯨ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ ꯔꯥꯅꯤ ꯀꯞꯇꯨꯅ ꯀꯔꯤꯅꯣ ꯃꯆꯥ ꯊꯣꯏ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯏꯃꯥꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯏꯃꯥ ꯑꯩ ꯅꯥꯕ ꯐꯔꯦ ꯑꯩ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯣ ꯑꯩ ꯋꯥꯏꯌꯦ ꯔꯥꯅꯤꯅ ꯏꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝꯁꯦ ꯏꯃꯥ ꯌꯦꯡꯕ ꯄꯥꯝꯗꯦ ꯏꯆꯥꯅ ꯁꯣꯛꯄ ꯅꯪꯒꯗꯕ ꯒꯨꯝꯕ ꯑꯩꯉꯣꯟꯗ ꯁꯣꯛꯍꯟꯕꯤꯌꯨ ꯅꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯅꯤꯖꯔꯨꯕꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯏꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝꯁꯦ ꯃꯤꯠꯃꯥꯡꯗ ꯎꯍꯜꯂꯤꯕꯁꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯏꯃꯥ ꯑꯩ ꯅꯥꯕ ꯐꯔꯦ ꯕꯕꯥꯒ ꯗꯌꯥꯏꯒꯅ ꯑꯩ ꯅꯥꯕ ꯐꯍꯜꯂꯕꯅꯤ ꯏꯃꯥꯅ ꯑꯗꯨꯃꯥꯏ ꯀꯞꯀꯅꯨ ꯏꯃꯥꯅ ꯀꯞꯄꯗꯣ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤꯁꯨ ꯀꯞꯂꯛꯏ ꯔꯥꯅꯤꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯁꯣꯔꯗꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯛꯏ ꯀꯤꯌꯥꯝꯕ ꯆꯪꯁꯤꯟꯗꯨꯅ ꯔꯥꯅꯤꯒꯤ ꯅꯥꯀꯟꯗ ꯐꯝꯂꯛꯏ ꯀꯤꯌꯥꯝꯕ ꯅꯤꯍꯟ ꯔꯥꯅꯤꯗꯨ ꯀꯤꯌꯥꯝꯕ ꯂꯩꯕꯗꯨ ꯇꯁꯦꯡꯅ ꯎꯔꯨꯗ꯭ꯔꯕꯅꯤ ꯃꯆꯥꯒꯤ ꯐꯤꯚꯝꯁꯤ ꯎꯕꯗ ꯄꯦꯟꯗꯕ ꯍꯥꯏꯕꯕꯨ ꯇꯁꯦꯡꯅ ꯄꯦꯟꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨ ꯐꯥꯖꯤꯟꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯑꯋꯥꯕ ꯈꯥꯡꯂꯤ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯀꯤꯌꯥꯝꯕꯒꯤ ꯃꯃꯥꯡꯗ ꯍꯦꯟꯅ ꯈꯪꯍꯟꯅꯤꯡꯗꯦ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯔꯥꯅꯤꯅ ꯅꯪꯁꯨ ꯂꯩꯔꯝꯃꯤꯗꯅ ꯀꯤꯌꯥꯝꯕꯅ ꯅꯤꯍꯟ ꯀꯞꯅꯤꯡꯕꯗꯨ ꯄꯦꯟꯅ ꯀꯞꯊꯣꯛꯇꯕꯒꯤ ꯃꯈꯣꯜꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯂꯥꯎꯅ ꯉꯥꯡꯂꯤꯕ ꯔꯥꯅꯤꯒꯤ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ ꯀꯞꯀꯅꯨ ꯌꯥꯗ꯭ꯔꯦ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯀꯞꯊꯣꯔꯛꯂꯦ ꯔꯥꯅꯤꯅ ꯃꯆꯥ ꯊꯣꯏ ꯀꯔꯤ ꯀꯞꯄꯤꯅꯣ ꯇꯣꯛꯑꯁꯦ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯀꯤꯌꯥꯝꯕꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯞꯀꯅꯨꯀꯣ ꯑꯩ ꯃꯥꯡꯗ ꯅꯣꯏꯅ ꯄꯪꯀꯞꯇ ꯀꯞꯄꯦ
ꯂꯣꯏꯅ ꯀꯞꯄ ꯎꯔꯒ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦ ꯀꯞꯊꯣꯔꯛꯎꯔꯥ ꯑꯩꯁꯨ